Paujari Yumpo Maruiba Pau Kharab de Togeri, Primary Ozasing Talab Hantana Pangba Yabangamloy Tombe. Primary Teacher Welfare Association Ad hoc Committee ki Convener Marang Tem Tompina Haigre. Primary Ozasing Hana Pangliba Pedagi, Tatana Fangan Cabinet na Kanakiba order Tokringaida, Hanna Kanabiduna Semdopio. I quit Talab Hantana Pangba Yabangamloy, Wapamasi Press Club the Bomisika Unabada, Tombino Pongo Kibane. Magna Makatara Duna Primary Ozasing Asi, Sahini Panmapan Hena Sarkargi, School Pagadan Simission Gimakata Mai Pakna Honaduna Lakibane. Ozasing Asin School Pagadan Simission Gimatanga, Higher Secondary is Ozasing Mating Pankibane, Adubo, Pay Semdoko Kitari Chuba Pay Lakpada, December Taragamapanda Punkiba Cabinet Mipamna, Graduate Teacher Amadi Lecture Sinkidi, Hana Punkiba Talab Adudagi, Hengat Pangani Hibatare. Primary Ozasing di Karamba Pibam the Akang Aising da Hangpamatamda Hana Pangba Talaptagi, Hantana Fangani Iba Pau Pangjare. Primary Ozasing the Tarechuba Pe Kandana. School Pagatansi Missengi Kana Todang Lorib Asida Miraiba Manba, Mawung da Antana Panganaba Kanariba Asida, Safe Minister Amadi Education Minister na Midyang Changbidun Antana Panganaba Cabinet ta, Pass Loriba to order talking at the Semdo Pio, Talaf Hantana Fangba Primary Ozasing na Yabangamloy Ike. Nakalamarom da Athuba Matamda Asumba Wail Chathadrabadi Mama Oibising na Lainga Kimayukta Thorakpat Tavane Nupi Samaz. Athuba Matamda Asumba Wail Chathadrabadi Mama Oibising na Lainga Kimayukta Thorakpat Tavani Aina All Manipur Women's Social Reformation and Development Samaz Nupi Samaz ki General Secretary T Sobidana Kodek Pidun Thadorakpa Serol Amada Pangdorakle. Serol Asida Manipur da Haukipa in Kumja Lising Amagasapar Humdragi Matamdagi Auraga. Ngasi Pabuda Makal Maka Kayagi Mayakaban Isa Singna, Inkalak Libatungi Jumpil or Gadoripan Harold Sing Laituduna, Lakh. Masimak Namaram or Gamui Kayagi Punchin on the long cre, Kaya Aman IB Elski Lachan Halle. Sel the Panglaga Lore can Balepa Kunai Maglabasu, Kai de can Bamuika Torapadaging Asidi, Lamda Masigi, like I couldn't Nisa Pangpam Oire Amade, Muika Nisagi Pak Tauduna Lencre. Senjau Piper Sati by Bamuika and America, but Nisasing Town and Town Lalun Bagitabak Satarapadagi, Nasi Lamda Masi Nisagi Ipakagi Okupang Amloido Pibam Amada Tambire. Nisabu Lalun Bam using Langaki Sipicing, Nav Nasing but Lupa Krona, causing open Nisasing a Kona Faba, Punba Cat like Krabasu, Nasi Pava the Matic Java Miam Kangasarak Pibagi Wapam Miyamna Ubataba Khangde. Masigi Mohota Pukhatkhraba Nisaka Makoi Didagi Manghankhre, Atoba Posanam Hochilamle, Nisala Lun, the sijinnariba officer. Rasniti wala sing na makhataba haibi indaba officer sing transfer tawre aibani sing pobo thokya thokle amarom da Manipur lengak na drug phaba kamari lenana guarantee award pidun ikai khomnaba Pukhatkhraba brinda matamadugi napki additional SP da PKB award adugi wantok leiribra mahak na drug pharubadagi PKB award adu drug lalon bada sijinnariba maru oiba misak adu court number deitre aina thadorakrabani bangonda PKB award adu handorak paibasi masagi pibam ngakchaba miyu emagi thaudangne Masida Lengak na Kongrai Niktuna Laithokpam Thoklibra. Masi Lengak Aswebani Ibasi Kangbigadabani, Aikoi di Mamani, Mamana Masasing Bo Drake Komdagi, Sinkat Pibasi, Aikoi Todangni, Baramaduna, Drug Lalon Basing Mafamatam Chana Atoba the Charak Pina Balenga na Tabak Kadabane. Lengak na lower court the Mighty Rabachu, Matatomba court the Apple Set Pibasi, Lengaki Matone. Natrabadi Lepak Miyamna Lengaki Mayukta Horak Patabani, Ainasu, Serola Sidamakatare. Impal is Home Block Office Complex the Leiriba, SDC, SDO Office Amadi, at the office in Kangkong Segaiduna Leirmle. Impal is District Lamlai Kendra Manung Chana Chaumbung the Leiriba Block Office as a Haukiba Englishing Ani Nipandagi, Housing Power, Function Dogana Leirmle. Block Office as the Leiramba Marilena Tongan Officing, Porumpa DC Office the Honkibadagi. Block Office as the Leiriba Marilena Officing, Housing Kangkong Segaiduna Leirmle. Ngasi kanglei pak mera gimbau paumina sombok block office da Chatuna Hakchang na yang siluba matamda block office asigi manung da leiriba SDC SDO office CIC computer room UBI branch bank ICDS sombong block register of cooperative society hariba marilena ba masalo sing asi thong londuna napi sing bi kya haujin duna kangkong jaibagi phibam da leiram batheng narakhe amarom da Miyamna sijinnariba Thaknaba ising bottle kaya yamna senglibano khangde Public Health Engineering Department PHED na lupa crore kaya kaithokna water supply scheme kaya sarabasu state da sikising amasuk tamda leiriba miyam gi nong bagi darkar oiba afaba sinanaba ising pibangam dana leire miyam gi darkar oiba afaba ising PHED na pibangam daba asigi khudong chaba lauraga
hauzik state asida thaknaba bottle packing ising puthokpa industry kaya leptana hangtoknarakle Miyamna su water bottle packing asi yamna pamna thaknaba oina hiram kaya da sinnare water bottle packing industry singna mioi kaya su thabak piduna makhoigi senthok lambi pire basi state asigi namaktadi yamna leiba phabane pukning thogatningai ni adubo lakliba wangdi state asida leiriba miyamgi thaknaba ising puthokliba water bottle industry sing asina puthokliba ising asi kadai phawwa hygienic oi natragana oide aibadu mari leinaba sina yengsinba watpagi phibam amada leire masi industry sing asina puthokliba ising asibu sinnariba aikhoigi damaktadi yamna leibak thibane haukiba matam kharagi mamangda water bottle amasung liter kun chanba isinggi jarda ising thangba amadi isang thangba amadi phattaba mapang oiba polam sing yaubagi wathok kya su thokre maramodana haujik lamda masigi miyamna yamna pamna sinnarakliba water bottle puthokliba industry sing asi matamga chunaba infrastructure matik chana leibra amadi puthokliba thaknaba ising adu aikoi miyoibana sinnabada hakchang sokninga oidabra aibadu matam chana changnai de yengchinba darkar oire loidana makoina puthokliba pothok sing adugi mamal adu matamga chunabra aibadu su yengchingadabane makoida free thadok loidabane mari leinaba sarkargi official singna punna paminaduna mifam pangthoktuna matamga chunaba mamalda miyamda phanganaba honagadabane loina PICED na chalairiba water supply scheme sing asina miyamda piriba isingi quality asisu ningthina test tokduna thaknaba ising oina yanaba honagadabane hauzik state asigi PICED gi makhada chalairiba water supply scheme sing asina miyamda piriba ising asi thaknaba oina sinnaba imungi masing khut thektuna pabada yamna laina thokane sinnabagi sang yamna nemle PICED na miyamda piriba ising asi quality lehelabade hauzik miyamda imung manung amadi tongan ba thaudo wathok sinda sinnariba water bottle leibagi ahenba chading asi kharde warbasu handan bangamgane paramaduna thin thabal leitana hiram asida mari leinaba singna darkar oiba thabak sing paikhanaba honagadabane MSF na Kwa Mana Polang mga Faraga may Thakhre Kwa Mana pusilak kanglei transport ki manager sing chngjarakkadabani MSF na sangchilak khongjang ki manung chanda ngasi su international airport dagi eco van MN01S 2289 da haplaga puthorakpa Kwa Mana Polang mga Faraga Miyamna mamangda may Tharaga Manghankhre ngasi nungthel Kwa Mana sing may Tharaga manghankhiba aduda MSF ki affairs on drug and prevention ki secretary permanentara phongdokibada COVID-19 laichatna lamdam asida akiba phangna lakhatuna leiringida mayaka ba chinchak sing maru oina Kwa Mana sing chendal lambi oina satharakpa leibak thibane mamangda hanjin phakiba leirabasu Kwa Mana karbar satharakpa asi MSF na taraina logde asigamba sing mathakta akanba miyang changlagane Kwa Mana pusilakpa source punamak thigatpa loire kanglei transport na pusilakpa khangle transport asigi manager Tomba Raju Ranjit Boinau Guru angomsa hariba miyojing asi MSF ta chngjarakkadabani MSF na sangchilakpa khongjang singda miyamna tengbang biyu inkhalagliba naha sing drug ki khayatagi kanaba lepa leitana khongjang changthin gigane aike da yamna tangna thokba je nokningba nungaitaba pau amada Yong 1na lupa Lakh mari Yaoba bek Laktuna Pukhatkhraba Matungda lupa 12 rom Segaiduna Manghankhre yamna tangna thokpa thaudok amu oina Uttar Pradesh ki Vikas Bhavan Register Office ta lanthumga mari leinana register tawbada sangkadaba senfam lupa Lakh mari bek amada haptuna al amana purakpada Yong 1na Laktuna Pukhatkhraba Matungda Uthakta Pukhatkhe masigi matungda senfam sing adudagi senfam khara segairaga paisa Yaoba bek adu langtharakpadagi lupa 12 rom gi senfam amangata Thakre hairiba angakpa thaudok asi haukiba leibak pokpa numit ki numidang wairamda thokibane Uttar Pradesh ki Sitaburda Bhagwan din kauba al asin lupa Lakh mari gi senfam adu beg amada habduna puraklaga register office tamna lakpada lambida Yong 1na laklaga pukhibane Yong aduna beg adu lakhraba matungda upambi amagi mathakta kakatuna leikhi al aduna kagauna duna leiringada manak aduaida leiba miyosing matinga loinana uda kakatuna beg adu phangnana bo honakhe aduba kanakhide matungda lafhoina singba utuna beg adu launa bo honabada su aremba oikhe kaina thangda Yong aduna paisa jawba beg tagi senfam khara segairaba matung changwa satpi ki note ngaktu oiba lupa Lakh mari rom gi senfam adu Uthakta ki langtharakhe maduda manak dalaiba miyosing aduna khomjillaga al aduda sinakhe aduba senfam sing adugi manungda lupa 10 dagi 12 romdi segaibadagi chanaba yadre thaudok asigi matangda court wari city police station dazu case ama register tawkhre aire maragasida nopagi asiba hakchang ama Leirmle ngasi ayuk nopa amagi asiba hakchang ama Imphal Kangpokpi lambi paringi pangbol village ki lambi manakta taduna Leirmle aire asiba hakchang asi lambi chatpa miyosina thengnarakibani aire miyoi asi chahi 30 muki longa lenga oigane asiba hakchang gi manakta bek amasu taduna leiramkhi aire
अरोइबदा कंटेंट सिंग असिगी मरोइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरि बोपना मक पथागचरी लोइनना चैनल असिन अदोमदा कानरबदी सब्सक्राइब तौविद्रिबसिना सब्सक्राइब तौविरबु लोइनना लाइक एंड शेयर तौबचु काबिगनु पुनमकपु अमुकाना थागचरी।